ꯌꯨꯝ ꯄꯥꯟꯗꯕ ꯅꯨꯄꯤ ꯊꯤꯗꯕ ꯂꯩꯔꯒꯁꯨ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯆꯤ ꯕꯤꯖꯟꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯅꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯁꯤꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯒꯤ ꯇꯥꯏꯕꯪꯒꯤ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯕꯣꯔꯁꯤ ꯃꯊꯪꯗ ꯑꯣꯏꯅ ꯄꯤꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯉꯝꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯍꯣꯠꯅꯔꯨꯔꯦ ꯍꯣꯠꯅꯕꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯤ ꯕꯤꯖꯟꯅ ꯍꯥꯏꯕꯒꯨꯝꯅ ꯃꯌꯥꯝꯒꯤ ꯄꯦꯟꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯂꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯂꯣꯏꯅꯃꯛꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣই ꯑꯃꯃꯝ ꯑꯣꯏꯔꯒꯁꯨ ꯀꯥꯎꯊꯣꯛꯄꯤꯔꯒ ꯃꯥꯞ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯇꯔꯞꯇꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅꯃꯛ ꯍꯟꯗꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯒꯤ ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯤ ꯃꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯨꯔꯒꯁꯨ ꯃꯤ ꯑꯃꯈꯛꯇ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯈꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯄꯥꯛꯍꯧꯗꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯍꯧꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯍꯟꯗꯦ ꯑꯩꯈꯣꯏ ꯋꯥꯈꯜꯁꯨ ꯄꯤꯛꯊꯗꯦ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛꯇꯪ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯠꯄꯁꯦ ꯗꯥꯎ ꯌꯥꯗꯦ ꯌꯥꯏꯌꯦ ꯍꯥꯏꯕꯒꯤ ꯔꯣꯝꯗ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯒꯅꯤ ꯑꯩꯈꯣꯏ 2027ꯗ ꯈꯛꯇ ꯅꯠꯇꯦ ꯑꯐꯕ ꯊꯕꯛ ꯇꯧꯒꯗꯕꯁꯦ ꯑꯩꯅ ꯉꯔꯥꯡ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯨꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯔꯥꯖꯅꯤꯇꯤꯌꯥꯎꯕ ꯍꯥꯏꯕꯁꯤ ꯆꯍꯤ 5 ꯈꯛꯇꯒꯤ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯔꯥꯖꯅꯤꯇꯤ ꯇꯧꯁꯤ ꯇꯥꯏꯕꯪ ꯄꯥꯜꯂꯤꯉꯩꯁꯤꯗ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯄꯨꯟꯁꯤ ꯄꯤꯔꯤꯉꯩꯁꯤꯗ ꯑꯐꯕꯁꯤ ꯁꯤꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯇꯧꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ 27ꯁꯤ ꯉꯥꯏꯔꯒ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯑꯐꯕ ꯁꯤꯟꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗꯒꯤ ꯆꯍꯤ 2009-10ꯗꯒꯤ ꯑꯩꯈꯣই ꯉꯝꯕꯒꯤ ꯆꯥꯡꯗ ꯑꯩꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯣꯏꯅꯃꯛꯁꯦ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯁꯤ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯆꯍꯤ 5ꯒꯤ ꯈꯛꯇ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟ 2-3 ꯌꯥꯎꯕꯁꯤꯗ 27ꯒꯤ ꯃꯃꯥꯡꯗ ꯄꯦꯟꯁꯟ ꯆꯠꯀꯗꯕ ꯔꯤꯇꯥꯌꯔ ꯆꯠꯀꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯁꯤ ꯁꯤ ꯈꯨꯟꯁꯤꯁꯨ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯉꯛꯇꯅꯤ ꯃꯤ ꯑꯇꯩ ꯇꯣꯞꯄ ꯅꯠꯇꯦ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯊꯦꯡꯅꯔꯒꯁꯨ ꯍꯧꯖꯤꯛ ꯆꯦ ꯕꯤꯖꯟꯅ ꯍꯥꯏꯕꯒꯨꯝꯅ ꯗꯥꯗꯥ ꯏꯅꯥꯎꯅꯨꯄꯥ ꯏꯌꯥꯝꯕ ꯑꯣꯖꯥ ꯍꯥꯏꯅ ꯑꯗꯨꯝ ꯁꯛ ꯃꯥꯏꯁꯨ ꯑꯗꯨꯝ ꯈꯪꯅꯁꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥꯕ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯇꯔꯞꯇꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯔꯒꯁꯨ ꯀꯔꯤ ꯑꯝꯇ ꯏꯀꯥꯏ ꯍꯪꯉꯣꯏꯗꯅ ꯑꯝꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯑꯁ꯭ꯋꯥꯏꯒꯤ ꯍꯥꯏꯋꯦꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯌꯥꯝ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯄꯗꯁꯨ ꯃꯇꯝ ꯁꯪꯉꯒꯅ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯀꯣ ꯂꯩꯔꯒꯅ ꯆꯥꯁꯤ ꯂꯩꯇ꯭ꯔꯒꯅ ꯈꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯤ ꯈꯥꯡꯃꯤꯟꯅꯩ ꯍꯥꯏꯔꯒ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯇꯝ ꯑꯐꯕ ꯄꯤꯔꯀꯥꯟꯗ 2027ꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯀꯅꯥꯝꯇ ꯆꯤꯠꯊꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯅꯤ ꯁꯤꯗꯁꯨ ꯄꯨꯟꯈꯤꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯇꯧꯒꯗꯕꯕꯨ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯄꯦꯟꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯍꯔꯥꯎꯒꯅꯤ ꯃꯄꯨꯡ ꯐꯥꯅ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯁꯤ ꯇꯧꯕ ꯉꯝꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯔꯣꯏꯁꯤ ꯇꯣꯛꯑꯁꯤ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯏꯃꯨꯡ ꯂꯩꯕ ꯉꯛꯇꯅꯤ ꯏꯃꯨꯡꯒ ꯌꯧꯕꯗ ꯍꯜꯂꯕꯗ ꯏꯃꯨꯡꯗ ꯑꯣꯏꯔꯒꯁꯨ ꯆꯔꯥ ꯑꯃꯈꯛꯇꯒꯤ ꯑꯣꯏꯔꯁꯨ ꯉꯥ ꯀꯤꯂꯣ ꯑꯃ ꯁꯥ ꯀꯤꯂꯣ ꯑꯃ ꯂꯩꯅꯕꯒꯤ ꯄꯤꯔꯝꯕꯁꯨ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯇꯕꯅꯤꯅ ꯑꯩꯈꯣই ꯃꯌꯥꯝꯁꯤ ꯁꯤꯜꯂꯨꯔꯀꯥꯟꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯨꯔꯀꯥꯟꯗ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯦ ꯉꯝꯖꯕꯒꯤ ꯆꯥꯡꯗ ꯈꯤꯇꯪ ꯑꯦꯟꯚꯂꯞꯇ ꯍꯥꯞꯆꯤꯟꯕꯅꯤ ꯆꯦ ꯑꯗꯨꯒ ꯗꯥꯗꯥ ꯆꯦꯒ ꯍꯥꯞꯆꯤꯟꯕꯅꯤ ꯃꯁꯤꯁꯤꯗ ꯑꯩꯅ ꯔꯤꯂꯤꯁ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯁꯣꯏ ꯑꯃꯒ ꯆꯤꯡꯉꯒ ꯅꯣꯏꯅ ꯄꯤꯔꯛꯄꯒꯤ ꯆꯦꯗꯨꯗ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗꯁꯨ ꯈꯤꯇꯪ ꯌꯧꯔꯀꯥꯟꯗ ꯀꯦꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ꯭ꯔꯥ ꯇꯣꯉꯥꯟ ꯆꯠꯂꯅꯦꯕꯀோ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯝꯃꯝꯗꯥꯏꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯒꯤꯀꯣ ꯏꯃꯨꯡꯒꯤ ꯇꯔꯞꯇꯒꯤ ꯈꯔ ꯁꯤꯟꯖꯒꯦ ꯇꯧꯕꯅꯤ ꯆꯥ ꯊꯛꯅꯕꯒꯤ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯅꯔꯁꯤ ꯃꯊꯪꯗ ꯎꯅꯔꯀꯥꯟꯗꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎꯒꯨꯝꯅ ꯑꯃꯨꯛ ꯂꯝꯕꯤ ꯂꯝꯍꯥꯡꯗꯁꯨ ꯈꯨꯝꯅꯔꯒ ꯇꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯁꯤꯒꯤ ꯆꯦ ꯑꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯝꯒꯗꯧꯔꯕꯅꯤꯀꯣ ꯁꯤꯒꯤ ꯆꯦꯁꯤꯗꯤ ꯆꯦꯛ ꯇꯧꯁꯤ
ꯆꯠꯃꯤꯟꯅꯕꯒꯤ ꯃꯌꯥꯝꯒꯤꯀꯣ ꯐꯔꯦ ꯑꯗꯨꯏꯗꯤ ꯆꯠꯅꯕ ꯇꯧꯔꯤꯁꯤꯀꯣ ꯐꯔꯦ ꯐꯔꯦ ꯏꯃꯨꯡ ꯐꯕꯅꯤ ꯈꯣꯠꯄꯅꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯄꯥꯎꯁꯦ ꯑꯝꯇꯪ ꯌꯧꯕꯤꯔꯛꯑꯒꯗꯤ ꯍꯦꯟꯅꯁꯨ ꯍꯔꯥꯎꯒꯅꯤ ꯀꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯌꯥꯝꯕꯨ ꯗ꯭ꯌꯨꯇꯤ ꯑꯣꯏꯔꯒꯁꯨ ꯋꯥꯔꯒꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯇꯤꯟꯅꯕꯁꯤꯗ ꯁꯣꯏꯉꯝ ꯂꯩꯔꯒꯁꯨ ꯑꯔꯣꯏꯕꯗ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯃꯥꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯁꯦ 저기 나 가기랑 응? 저기 나 가기랑 그래, 나도 그이수 오피스 묵이 여기다 볼까? 뭐 하나 콜라먹게. 잠깐 떼라고 뭐 거?